Olakwana was session again class at mathakki maheiroi singgi uniform, eyong phee shinnaba wafam maheiroi look taruki upon subcommittee on school uniform, eyong phee maikedi akan wafam tamlakli. Wafam asingasi kaisa pata leba de samgi maheiroi sangna pangtokiba paumi sing unaba amada subcommittee asing convener mayengwam somorjit meeting phongdokibani paumi sing unaba duna mahak na makhatana hai eyong phee na maheiroi singgi uniform oina sizinaba haibasida subcommittee asige mihot sing yauna tongan private school gi association kya saruk yaduna apunba mifam amangarang pangtokre mifam adula yanabagi matung ina class 8 tagi hauraga maheiroi nupi singna setliba fanek ase lamdam sige iyongna sajaba oina soidana set bahaina warep nakre lariba warep asi lamdam asida lariba lengak school sing yauna private school singna ngakna chatna bahot na biu lamdam asige sebilon chawkhat pada masina achawat mating oigani iyong phee sariba singna so quality level phee sabaga loina ka hena mamal hengatana yonba wafam abdul darokli lamdam sida akoigi iyonggi pothokpiriba phisabi mayamasu akoi phee si marang kaina sanan ba kona minaba kona biba aduga saba matamdasu akoi magi quality ke mayam si phatana maintain to biba aduga pothoiba pothok to magi yoliba mamanchi su sanana yonaba kona biba aduga maruina akoigi hanana akoi mapalamdagi school की uniform सिंसी मसक्ति मालगा फने की मसक्ति माला मपालम दे पुसलगा तौबीबा school सिंग लेरगा सु मदिगी सेशन सिदगी कोई सी तौबीदनबा तौसु याररोय हायदना मसिगी मफम सिसु थमजन